Drug lalonbani haiba meeoi ahum lalhou amana drug konana phagatlaba matung makhong nongmeina kaptuna waraklamle nongmeina makhong kaptuna waraklamlaba meeoi sing adude yairipok bamo laikai MD Musharak Chahikun apokpa MD Tomba yairipok ningthaunai ngobong kaithel MD Ruhis Chahitara Nipan apokpa MD Sariyat amade Yaripok Singa Mathak Laikai MD Waris Apokpa Laikhidraba MD Nazir Ahmad Kawi Hairi Presna Fangpa Paumagi Matung ina meeoi ahum ase ngarang amasung ngasigi lonaba ahing nong yaida Yaripok kaisamdagi lalhouba singaduna heroin kg amaga konana faduna pukibani makoi phagatpa aduda meeoi singaduna tonglakpa I-20 car amasu phagatki hairi tungda ngasi numit yungba matung pung amaga minute yangkai tarukta Yaripok charang patlambi ke lamlong ahum phangba mapada makoi ahum gi makhongda nongmai maru amamam kaptuna waraklamle hairi soklaba meeoi ahum adu Yaripok police amasung Thoubal district police commando na laukhatuna Yaripok CIC da first aid PK tungda makoi ahum Imphal da laiba hospital amada refer tawkhre hairi Thodok asigi matangda Yaripok police station na case ama laukhatuna thijin humjin bagi thabak sa thaba hokre hane so pausana makhatari